ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯖꯥ ꯍꯦꯟꯖꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯌꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯒꯦꯟꯕꯤ ꯅꯨꯖꯥ ꯈꯔ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯉꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯉꯝꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯉꯝꯕ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩꯀꯣ꯫ ꯑꯗꯨꯅꯕꯨ ꯅꯤꯡꯊꯤ ꯈꯨꯜ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤꯗꯅ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯕꯅ ꯇꯨꯔꯦꯜꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯤꯕ ꯅꯨꯖꯥꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯉꯝꯕ, ꯌꯦꯡꯉꯨ, ꯑꯥꯗ ꯇꯨꯔꯦꯜꯗ ꯂꯩꯔꯤꯁꯤ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯣ?" ꯄꯨꯔꯦꯜ ꯉꯝꯕ ꯂꯩꯍꯥꯎ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯦ꯫ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯒ ꯄꯨꯔꯦꯜ ꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯂꯩꯍꯥꯎꯅꯤꯅꯦ! ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ, ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯕ ꯌꯥꯗꯦ꯫ ꯊꯣꯏꯕ, ꯊꯧꯕ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯎ." ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨꯗ ꯂꯩꯍꯥꯎꯒꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯅ ꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯂꯩꯍꯥꯎ, ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯑꯉꯝꯕ ꯄꯨꯔꯦꯜ ꯉꯝꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯍꯥꯎꯁꯨ ꯄꯨꯔꯦꯜ ꯉꯝꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯤꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ." ꯊꯣꯏꯕꯤꯅ ꯑꯃꯨꯛ, "ꯑꯁꯦꯡꯕ, ꯃꯣꯏ ꯑꯉꯝꯕꯁꯤꯡꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯅꯕ ꯇꯧꯔꯁꯤ." ꯂꯩꯍꯥꯎꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯔꯦꯜ ꯉꯝꯕ ꯍꯣꯏꯁꯨ ꯅꯛꯁꯤꯜꯂꯛꯇꯨꯅ ꯂꯩꯍꯥꯎꯗ ꯍꯥꯏꯔꯛꯏ, "ꯂꯩꯍꯥꯎ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ." ꯂꯩꯍꯥꯎ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯄꯨꯔꯦꯜ ꯉꯝꯕꯗ ꯌꯦꯡꯂꯛꯇꯨꯅ, "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯑꯉꯝꯕ?" ꯄꯨꯔꯦꯜ ꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯂꯩꯍꯥꯎ, ꯍꯥꯟꯅꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ 100 ꯍꯟꯅ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯑꯉꯝꯕ, ꯂꯩꯍꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯕꯗꯣ ꯂꯩꯍꯥꯎꯅ ꯑꯉꯝꯕꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯅꯤ, ꯃꯥꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯔꯦꯜ ꯉꯝꯕ ꯇꯤꯡ ꯊꯣꯛꯅ ꯁꯥꯎꯔꯛꯇꯨꯅ, "ꯀꯔꯤ? ꯊꯣꯏꯕꯤ, ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ, ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯕ ꯃꯄꯥꯔꯤ ꯄꯨꯔꯦꯜ ꯉꯝꯕꯗ?" "ꯁꯥꯎꯕꯤꯅꯨ ꯑꯉꯝꯕ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯂꯩꯍꯥꯎꯅ ꯑꯉꯝꯕꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯗꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯤꯕꯅꯤ." "ꯌꯥꯔꯦ ꯊꯣꯏꯕꯤ, ꯋꯥ ꯉꯥꯡꯕꯗ ꯋꯥꯈꯜꯗꯣ ꯊꯥꯗꯔꯒ ꯋꯥ ꯉꯥꯡꯕ ꯇꯝꯃꯨ꯫ ꯑꯩꯅ ꯍꯪꯂꯤꯕ ꯍꯥꯏꯔꯤꯕꯁꯤ ꯅꯉꯣꯟꯗ ꯅꯠꯇꯦ, ꯂꯩꯍꯥꯎꯗꯅꯤ꯫ ꯂꯩꯍꯥꯎ, ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ." ꯂꯩꯍꯥꯎ ꯄꯨꯔꯦꯜ ꯉꯝꯕꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯉꯝꯕ, ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯃꯇꯨ ꯁꯣꯟꯅ, ꯌꯥꯝꯅ ꯄꯤꯗꯣꯟꯅ ꯍꯤꯡꯖꯕꯅꯤ꯫ ꯑꯉꯝꯕ ꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯉꯝꯕꯅ ꯊꯛꯇ ꯊꯣꯛꯂꯤꯕ ꯇꯔꯪ ꯇꯔꯪ ꯉꯥꯜꯂꯤꯕ, ꯃꯁꯦꯛ ꯃꯉꯥꯜ ꯄꯤꯔꯤꯕ ꯅꯨꯃꯤꯠ ꯊꯥꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯃꯝꯕ ꯂꯩꯆꯤꯜꯅ ꯈꯨꯝꯈ꯭ꯔꯕ ꯊꯥꯁꯤꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯑꯉꯝꯕꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯃꯥ ꯂꯩꯃꯅꯁꯨ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯣꯏ, ꯑꯗꯨꯅ ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ." ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ ꯂꯩꯁꯤ ꯂꯩꯊꯣꯜ ꯍꯥꯞꯂꯒ ꯋꯥ ꯉꯥꯡꯕꯗꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯄꯥꯝꯈꯤꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯍꯥꯎ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯆꯠꯂꯁꯤꯔꯥ?" "ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯣꯡꯊꯥꯡ ꯈꯔ ꯈꯖꯤꯛ ꯊꯥꯡꯕ ꯍꯧꯏ, ꯑꯗꯨꯒ ꯄꯨꯔꯦꯜ ꯉꯝꯕꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ, ꯂꯩꯍꯥꯎ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ?" "ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯑꯉꯝꯕꯕꯨ ꯏꯀꯥꯏꯕ ꯄꯤꯕꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯆꯗꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯔꯦꯜ ꯉꯝꯕꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯛꯅ ꯂꯩꯍꯥꯎ ꯇꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯍꯥꯎ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ, ꯑꯩꯉꯣꯟꯗ ꯃꯨꯛꯄꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ." ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯉꯝꯕ, ꯃꯁꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯍꯥꯏꯔꯔꯣꯏ ꯁꯤꯗ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯅꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯃꯑꯣꯡ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯂꯩꯍꯥꯎꯁꯦ ꯑꯩꯒꯤꯅꯤ." ꯁꯣꯝꯗꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯂꯩꯍꯥꯎ, ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ,
ꯍꯧꯖꯤꯛꯀꯤ ꯄꯨꯔꯦꯜ ꯉꯝꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯅꯤꯀꯣ ꯅꯨꯄꯤꯒꯁꯦ ꯃꯥꯅ ꯄꯥꯝꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯤ ꯅꯦꯛꯇ꯭ꯔꯕꯁꯨ ꯃꯁꯥꯃꯛꯅ ꯍꯦꯛꯇ ꯐꯥꯏ ꯍꯥꯏꯕꯅꯤꯀꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯂꯩꯍꯥꯎ ꯄꯥꯈꯠꯇꯅꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯂꯩꯍꯥꯎ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯩꯍꯥꯎ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯈꯪꯗꯦ ꯊꯣꯏꯕꯤ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯥꯅ ꯉꯝꯃꯦꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯝꯃꯤ ꯂꯩꯍꯥꯎ ꯙꯨꯞ ꯀꯠꯅꯅꯕ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯉꯝꯕ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯂꯩꯃ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯇꯥꯒꯨꯝꯅ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯅ ꯍꯤꯞꯂꯤꯉꯩ ꯂꯩꯃꯅ ꯄꯨꯔꯦꯜ ꯉꯝꯕ ꯃꯁꯥꯕꯨ ꯅꯥꯟꯕꯤꯗꯨꯅ ꯇꯞꯅ ꯍꯧꯗꯣꯛꯂꯝꯃꯤ ꯄꯨꯔꯦꯜ ꯉꯝꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯥ ꯂꯩꯔꯝꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯥ ꯀꯩ ꯂꯩꯔꯒꯦ ꯏꯆꯥꯕꯨ ꯃꯤꯠꯄꯨ ꯁꯤꯡꯉꯕꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯋꯥ ꯍꯥꯏꯅꯤꯡꯕꯒꯤꯅꯣ ꯏꯃꯥ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯉꯁꯤꯁꯦ ꯅꯄꯥꯕꯨꯡꯒ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯥ ꯂꯩꯁꯅꯥꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯁꯛꯇꯒꯤ ꯌꯦꯡꯉꯦ ꯀꯅꯥꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯔꯥ ꯇꯔꯦꯠꯅ ꯍꯦꯜꯂꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯃꯔꯣꯜ ꯑꯃ ꯈꯪꯂꯤꯕ ꯄꯨꯔꯦꯜ ꯉꯝꯕ ꯈꯪꯍꯧꯗꯦ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗꯅ ꯅꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯍꯥꯏꯅꯕ ꯆꯠꯂꯤꯗꯨꯕോ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩꯖꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯇꯥꯔꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯔꯨꯞꯇꯨꯒꯤ ꯃꯃꯥꯡꯗ ꯍꯤꯡꯅ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ ꯃꯃꯥ ꯀꯩꯅꯣ ꯅꯆꯥ ꯄꯨꯔꯦꯜ ꯉꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯐꯔꯦ ꯃꯥꯅ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤ ꯂꯝꯗꯦꯟꯗꯒꯤꯅꯣ ꯃꯃꯥ ꯃꯄꯥ ꯖꯥꯠ ꯂꯣꯏꯅ ꯁꯨꯔꯤꯕ꯭ꯔꯥ ꯁꯥꯒꯩ ꯖꯥꯠꯅ ꯀꯔꯤꯅꯣ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯤꯒꯤ ꯃꯆꯥ ꯑꯗꯣ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯗꯕ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯅꯪꯅ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯌꯣ ꯏꯄꯥꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯂꯩꯍꯥꯎꯕꯅꯤ ꯍꯥ ꯂꯩꯍꯥꯎ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯄꯨꯔꯦꯜ ꯉꯝꯕ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃꯁꯤꯗ ꯑꯣꯏꯕꯗꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯄꯥꯕꯨꯡꯒꯤꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯜꯂꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯆꯥꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯖꯥꯎ ꯈꯪꯍꯧꯗꯦ ꯑꯁꯥꯎ ꯄꯔꯩ ꯍꯨꯜꯂꯛꯄ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯁꯥꯒꯩ ꯖꯥꯠꯁꯨ ꯃꯊꯣꯡ ꯈꯪꯗꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯏꯄꯥꯃꯗꯣ ꯌꯥꯕ ꯉꯝꯂꯣꯏ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯤꯖ ꯑꯣꯏꯍꯟꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯁꯤꯖꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯂꯣꯏ ꯃꯥꯕꯨ ꯏꯃꯧꯅꯤ ꯍꯥꯏꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯪꯁꯤꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯄꯥꯕꯨꯡ ꯄꯨꯔꯦꯜ ꯉꯝꯕ ꯏꯄꯥ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯂꯩꯍꯥꯎꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯄꯥꯕꯨ ꯍꯤꯡꯕ ꯁꯤꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯅ ꯑꯃꯨꯛ ꯐꯖꯅ ꯃꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯣ ꯅꯪꯅ ꯈꯪꯅ ꯇꯧꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯁꯨ ꯆꯠꯈꯤꯔꯝꯃꯤ ꯄꯨꯔꯦꯜ ꯉꯝꯕ ꯃꯥꯗꯤ ꯋꯥ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯄꯨꯔꯦꯜ ꯉꯝꯕ ꯃꯁꯥ ꯃꯊꯟꯇ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯃꯤꯠꯅ ꯀꯣꯔꯤ ꯆꯜꯂꯛꯄ ꯏꯪ ꯂꯥꯎꯅ ꯁꯤꯠꯂꯤꯕ ꯃꯥꯂꯪꯕ ꯃꯥꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯤꯠꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯥꯔꯣꯏꯁꯤꯡꯒ ꯅꯣꯛꯇꯨꯅ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯑꯉꯝꯕ ꯄꯨꯔꯦꯜ ꯉꯝꯕꯅ ꯅꯪꯁꯦ ꯐꯥꯔꯒ ꯂꯧꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯑꯩ ꯈꯪꯗꯦꯗ ꯊꯣꯏꯅꯨ ꯃꯗꯣ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯋꯥꯅꯤ
ꯑꯩꯗꯤ ꯃꯥꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯕꯒꯤ ꯊꯣꯛꯑꯣꯏꯗꯣꯏꯅꯣ? ꯑꯗꯨ ꯂꯩꯍꯥꯎ, ꯄꯨꯔꯦꯜ ꯉꯝꯕꯅꯗꯤ ꯅꯪꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯤ ꯃꯥꯜꯂꯤ꯫ ꯃꯁꯛꯁꯨ ꯀꯌꯥ ꯊꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯣ ꯈꯪꯗꯦ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯅꯦ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯧꯒꯠꯄ꯫ ꯈꯨꯜꯒꯤ ꯅꯨꯖꯥ ꯈꯔꯗꯤ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯗ ꯉꯥꯎꯖꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯕꯨ ꯂꯩꯖꯕ ꯐꯪꯂꯕꯗꯤ ꯁꯔꯒ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯖꯔꯦ ꯈꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯎꯕꯗꯅꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯒꯨꯝꯅ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯍꯥꯎ, ꯊꯣꯏꯕꯤ, ꯇꯨ ꯍꯥꯏꯅꯔꯤꯉꯩꯗ ꯑꯉꯝꯕ ꯄꯨꯔꯦꯜ ꯉꯝꯕ ꯍꯣꯏ ꯂꯥꯛꯑꯦ꯫ ꯑꯅꯤꯗꯨꯁꯨ ꯑꯉꯝꯕ ꯄꯨꯔꯦꯜ ꯉꯝꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯄꯨꯔꯦꯜ ꯉꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯊꯣꯏꯕꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯀꯩꯝ ꯇꯧꯔꯣꯏꯁꯤ, ꯑꯩꯈꯣꯏ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯃꯥ ꯎꯔꯒ ꯀꯤꯕ ꯃꯥꯅꯤ, ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯀꯤꯕ ꯎꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯁꯣꯝꯗꯁꯨ ꯊꯧꯕꯅ ꯄꯨꯔꯦꯜ ꯉꯝꯕꯗ ꯍꯥꯏꯔꯝꯃꯤ, ꯑꯉꯝꯕ, ꯂꯩꯍꯥꯎꯁꯤ ꯑꯩꯈꯣꯏ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯄꯨꯔꯦꯜ ꯉꯝꯕ ꯂꯩꯍꯥꯎꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕꯁꯦ ꯃꯉꯣꯟꯗ ꯈꯪꯍꯜꯂꯒꯦ꯫ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯄꯨꯔꯦꯜ ꯉꯝꯕ ꯑꯩꯒꯤ ꯏꯊꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜ ꯉꯝꯕꯅ ꯂꯩꯍꯥꯎꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯂꯩꯍꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯩꯗꯤ ꯉꯔꯥꯡ ꯑꯉꯝꯕꯗ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ, ꯎꯁꯤꯠꯇꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯅ ꯑꯉꯝꯕꯕꯨ ꯎꯁꯤꯠꯇꯕꯒꯤ ꯏꯇꯤꯛꯁꯨ ꯅꯠꯆꯗꯦ꯫ ꯑꯌꯥ, ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ, ꯉꯁꯤꯗꯤ ꯄꯨꯔꯦꯜ ꯉꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯜ ꯉꯝꯕꯅ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯂꯩꯍꯥꯎꯅ ꯏꯄꯥ ꯄꯥꯈꯠꯅ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯁꯨ ꯂꯩꯍꯥꯎꯕꯨ ꯀꯟꯅꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯏꯇꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯕꯤꯗꯗꯨꯅ ꯀꯅꯥꯝꯇꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯃꯄꯨ ꯃꯥꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯖꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕ ꯁꯛꯈꯪꯗꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯕ ꯑꯗꯨ ꯂꯥꯏꯔꯕ ꯃꯆꯥ ꯃꯥꯜꯂꯤ, ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯑꯃꯒ ꯃꯜꯂꯕ ꯐꯩꯖꯣꯝ ꯑꯃꯒ ꯁꯦꯠꯂꯤ꯫ ꯇꯝꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯉꯝꯕꯒ ꯃꯥꯒꯤ ꯑꯉꯝꯕꯁꯤꯡꯒꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨꯅꯦ ꯑꯉꯝꯕ, ꯇꯝꯕ ꯑꯁꯤꯕꯨ ꯊꯥꯏꯅꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯨꯃꯟ ꯈꯝꯕ ꯍꯥꯏꯕꯗꯨ ꯃꯥꯟꯗ꯭ꯔꯣ? ꯐꯤꯕꯝ ꯑꯁꯤꯒ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯦꯠ ꯑꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯂꯩꯍꯥꯎꯗꯤ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯇꯝꯕ ꯑꯁꯤ ꯊꯥꯔꯛꯄꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯇꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯄꯨꯔꯦꯜ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜ ꯉꯝꯕꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯥꯎ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯗ ꯁꯥꯎꯅ ꯅꯨꯄా ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯐꯥꯎꯕ ꯃꯤꯔꯕ? ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯕꯣ? ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯥꯕꯗ ꯅꯪ ꯅꯀ꯭ꯂꯥꯛ ꯑꯗꯨ ꯅꯤꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯂꯦꯝꯅ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯣ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯨꯄꯥꯗꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯗꯨꯅ ꯂꯩ, ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗꯦ꯫ ꯀꯩꯅꯣ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤ꯫ ꯊꯧꯕꯅ ꯑꯃꯨꯛ, ꯑꯉꯝꯕ, ꯃꯥꯒꯤꯁꯦ ꯃꯔꯣꯜ ꯊꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯑꯩ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯦꯜ ꯉꯝꯕ ꯈꯪꯅꯛ ꯅꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯇꯥꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝꯇ ꯈꯨꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯔꯦꯜ ꯉꯝꯕ ꯁꯥꯎꯗꯨꯅ ꯇꯝꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯂꯩꯍꯥꯎꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯝꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯄꯨꯔꯦꯜ ꯉꯝꯕꯗ ꯏꯜꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯄꯨꯡꯉꯛ ꯉꯛꯅꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯗꯅ ꯄꯨꯔꯦꯜ ꯉꯝꯕꯕꯨ ꯏꯟꯊꯨꯔꯝꯕ ꯑꯗꯨꯅꯤ꯫ ꯄꯨꯔꯦꯜ ꯉꯝꯕ ꯐꯥꯎꯕ ꯉꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯝꯒꯤ ꯊꯧꯅꯥꯗꯣ ꯃꯐꯝ ꯆꯥꯗꯦ, ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯇꯨ ꯁꯣꯜꯂꯕ ꯅꯨꯄꯤꯁꯤꯡꯕꯨ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯄꯪꯇꯧꯗ ꯇꯧꯕꯗꯣ ꯇꯧꯍꯟꯖꯅꯤꯡꯗꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯈꯪꯏ, ꯁꯣꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯥꯔꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯁꯣꯝꯕꯨ ꯑꯩꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯅ ꯉꯁꯤ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ
ꯃꯁꯥꯅꯁꯨ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯗꯥꯡꯕꯨ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯃꯟꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯑꯩ ꯅꯪꯕꯨꯗꯤ ꯈꯨꯠ ꯊꯥꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯩꯅ ꯈꯨꯠ ꯊꯥꯕꯅꯤ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡꯗ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯦ ꯊꯣꯛꯍꯟꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯂꯩꯍꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ, ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ, ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯂꯩꯍꯥꯎꯁꯨ ꯇꯞꯅ ꯏꯪꯅ ꯌꯦꯡꯂꯛꯇꯨꯅ, ꯍꯣꯏ, ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡꯕꯨ? ꯑꯩꯒꯤ ꯃꯤꯡ ꯍꯦꯟꯖꯨ, ꯍꯦꯟꯖꯨ ꯈꯣꯝꯕ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯇꯝꯕ ꯑꯗꯨꯁꯨ ꯂꯩꯍꯥꯎ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯄꯨꯔꯦꯜ ꯉꯝꯕꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯉꯝꯕꯗꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯏꯟ ꯏꯟꯕꯗꯨꯗ ꯃꯈꯨꯔꯨ ꯑꯗꯨ ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯔꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯩꯍꯥꯎꯅ ꯃꯃꯥ ꯂꯩꯕꯥꯛꯂꯩꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯂꯩꯕꯥꯛꯂꯩꯅ ꯃꯆꯥꯒꯤ ꯋꯥ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ, ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯂꯥꯏꯔꯕ ꯇꯣꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯟꯅ ꯌꯦꯡꯕꯗ ꯏꯃꯥ ꯏꯆꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ? ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯗꯕ ꯌꯥꯗꯕꯅꯤ, ꯆꯦꯛꯁꯤꯟꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯉꯝꯕ ꯄꯨꯔꯦꯜ ꯉꯝꯕ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯅꯠꯇꯅ ꯌꯥꯝꯅ ꯁꯥꯊꯤꯕ, ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯃꯄꯥꯜ ꯊꯣꯛꯀꯅꯨ꯫ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯗꯨꯅ ꯂꯦꯞꯄꯤꯒꯅꯤ? ꯍꯣꯏ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯏꯟꯖꯒꯦ꯫ ꯏꯃꯥꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ, ꯑꯩꯁꯨ ꯙꯨꯛ ꯀꯠꯊꯣꯛꯎꯔꯒꯦ, ꯑꯗꯨꯒ ꯆꯪꯉꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯂꯥꯏꯗꯨ ꯀꯠꯅꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯔꯦꯜ ꯉꯝꯕ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯊꯣꯏꯕ ꯍꯣꯏꯅ ꯍꯤꯗꯥꯛ ꯇꯩꯕꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯉꯝꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯑꯁꯣꯛꯄ ꯑꯗꯨꯗ ꯇꯩꯔꯛꯄ ꯃꯇꯝꯗ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯑꯌꯣ ꯍꯥꯏꯅ ꯂꯥꯎꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, ꯑꯉꯝꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯏꯕ, ꯀꯩꯅꯣ ꯍꯤꯗꯥꯛꯇꯨꯕꯨ ꯑꯗꯨꯛ ꯆꯩꯅꯥ ꯄꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩ ꯈꯨꯝꯗꯅ ꯊꯣꯛꯂꯣꯏ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ, ꯂꯩꯍꯥꯎꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯉꯝꯕ, ꯋꯥꯔꯧꯕꯤꯔꯣꯏ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯠꯆꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯨ, ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩꯒꯤ ꯈꯣꯏꯗꯧ ꯑꯗꯨꯗ ꯍꯨꯜꯂꯛꯅꯕ ꯋꯥꯗꯤ ꯉꯥꯡꯉꯛꯀꯅꯨ꯫ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯍꯥꯏꯒꯦ ꯈꯟꯕ ꯋꯥ ꯑꯗꯨ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯉꯝꯕ, ꯑꯩꯒꯤ ꯋꯥꯗꯤ ꯃꯁꯥꯅ ꯌꯥꯕ ꯅꯨꯄꯤ ꯂꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯄꯨꯔꯦꯜ ꯉꯝꯕ ꯊꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯊꯣꯏꯕ ꯄꯨꯔꯦꯜ ꯉꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯊꯨꯀꯠꯄꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯉꯝꯕ, ꯂꯩꯍꯥꯎ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯛ ꯈꯛꯇꯃꯛꯅꯤ ꯐꯖꯔꯤꯕ, ꯃꯥꯗꯤ ꯑꯇꯣꯟꯕ ꯖꯥꯇꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯣꯏꯒꯤ ꯁꯥꯒꯩ ꯖꯥꯠ ꯑꯗꯨ ꯅꯥꯇꯩ ꯆꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅꯁꯨ ꯌꯥꯕ, ꯑꯉꯝꯕꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯂꯩꯁꯅꯥꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯕꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩꯅꯅꯥꯏ ꯑꯩꯍꯥꯛꯇꯤ꯫ ꯀꯔꯤ ꯃꯤꯊꯤꯕꯣꯡ, ꯃꯤꯇꯝꯕꯥꯟ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯋꯥꯅ ꯈꯟꯖꯔꯛꯂꯤꯕ ꯋꯥꯈꯜ, ꯃꯪꯂꯥꯟ, ꯑꯁꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯃꯤꯀꯨꯞ ꯑꯁꯤꯗ? ꯊꯣꯏꯕ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯑꯩꯅ ꯈꯟꯈ꯭ꯔꯕꯗꯤ ꯈꯟꯈ꯭ꯔꯦ꯫ ꯑꯩꯅ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯐꯝ ꯑꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯗꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯊꯧꯕꯅ ꯑꯃꯨꯛ, ꯃꯥꯅꯤ ꯑꯉꯝꯕ, ꯅꯨꯄꯥꯁꯤꯗꯤ ꯈꯟꯈꯤꯕ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇ ꯍꯣꯡꯂꯣꯏꯗꯕꯅꯤ꯫ ꯑꯉꯝꯕꯒꯤꯗꯃꯛ ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯩꯍꯥꯎ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯉꯝꯕꯁꯨ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯕ, ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯅꯕ ꯋꯥ ꯍꯥꯏꯒꯅꯨꯀꯣ꯫ ꯊꯣꯏꯕꯁꯨ ꯄꯨꯔꯦꯜ ꯉꯝꯕꯗ ꯀꯤꯅ ꯌꯦꯡꯗꯨꯅ, ꯍꯣꯏ ꯑꯉꯝꯕ꯫ ꯄꯨꯔꯦꯜ ꯉꯝꯕꯅ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ, ꯀꯔꯤ ꯍꯥꯏꯕ? ꯉꯁꯥꯏꯒꯤ ꯁꯛꯈꯪꯗꯕ, ꯑꯉꯥꯎꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯂꯥꯏꯔꯕ ꯈꯝꯕ ꯁꯥꯕ ꯇꯝꯕ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯊꯧꯕꯅ, ꯑꯣ, ꯉꯁꯥꯏꯒꯤ ꯇꯝꯕꯗꯨꯔꯥ? ꯑꯣ, ꯍꯦꯟꯖꯨ ꯈꯣꯝꯕ ꯍꯥꯏꯕ꯫ ꯑꯣ, ꯍꯦꯟꯖꯨ ꯈꯣꯝꯕ꯫ ꯃꯥꯕꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ
ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯊꯥꯡꯀꯠꯂꯝꯃꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨ ꯃꯨꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯁꯛꯈꯪꯗꯕ ꯇꯝꯕ ꯁꯛꯍꯦꯟꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯖꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯁꯛꯈꯪꯗꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝ ꯈꯜꯂꯤꯕ? ꯃꯥꯒꯤ ꯆꯝꯖꯔꯕ ꯃꯑꯣꯡ ꯃꯇꯧꯗ ꯑꯩꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯂꯩꯍꯥꯎ ꯉꯥꯏꯍꯥꯛꯇꯪꯗ ꯋꯥꯈꯜ ꯑꯗꯨ ꯃꯐꯥꯡ ꯈꯜꯂꯤꯉꯩꯗ ꯏꯟꯁꯥꯡ ꯑꯗꯨ ꯄꯥꯊꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯏꯟꯁꯥꯡꯒ ꯄꯥꯊꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯟꯁꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯃꯆꯤꯟꯗꯨꯁꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯍꯥꯏꯕꯕꯨ ꯏꯟꯁꯥꯡꯒ ꯄꯥꯊꯕ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯔꯝꯕ ꯃꯌꯥꯕꯨ ꯄꯨꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯥꯅ ꯄꯨꯡꯁꯣꯟ ꯁꯣꯟꯊꯍꯜꯂꯤ꯫ ꯑꯃꯨꯛ ꯃꯊꯟꯇ ꯅꯣꯛꯆꯔꯛꯇꯨꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎ, ꯀꯅꯥꯒꯅꯣꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯁꯥꯟꯅꯗꯤꯌꯦ꯫ ꯑꯣ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯨꯔꯦꯗꯅ꯫ ꯅꯪꯕꯨ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯏꯃꯥ, ꯂꯣꯏꯗꯣꯔꯦ꯫ ꯑꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯣꯏ ꯊꯥꯞ ꯅꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯍꯥꯎꯅ ꯐꯤ ꯁꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯇꯧꯕꯗꯨ ꯎꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯃꯃꯥ ꯃꯆꯥꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯃꯤꯅ, ꯃꯤ ꯂꯥꯛꯄꯒ ꯎꯗꯕ ꯃꯈꯩ꯫ ꯂꯩꯕꯥꯛ ꯂꯩꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ, ꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯃꯆꯥꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯈ꯭ꯔꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯨ ꯐꯪꯗ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯅꯣꯏꯗꯅꯦ ꯍꯩ ꯆꯥꯁꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯪ ꯊꯥ ꯑꯃꯃꯨꯛ ꯊꯣꯛꯂꯛꯇꯕꯁꯤꯗ ꯅꯥꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯨꯔꯤ꯫ ꯅꯪ ꯊꯣꯛꯂꯛꯇꯕꯗꯨꯗꯗꯤ ꯑꯉꯝꯕ ꯍꯣꯏꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯊꯣꯛꯂꯛꯑꯣ, ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯂꯩꯍꯥꯎꯅ ꯑꯃꯨꯛ, ꯍꯣꯏ, ꯑꯗꯣ ꯑꯩ ꯊꯣꯛꯄꯕꯨꯗꯤ ꯊꯣꯛꯂꯛꯀꯦ, ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏꯁꯤꯀꯣ? ꯀꯥꯟꯅꯗꯦ, ꯅꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯐꯝꯃꯒꯅꯦ ꯅꯣꯕꯥꯞꯇꯨꯝ ꯆꯥꯊꯣꯛꯎꯁꯤ꯫ ꯍꯣꯏ, ꯑꯩ ꯐꯛ ꯄꯨꯊꯣꯔꯛꯀꯦ꯫ ꯄꯨꯊꯣꯔꯣ꯫ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛ ꯃꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯤ ꯑꯗꯨ ꯁꯥꯍꯧꯏ꯫ ꯂꯩꯍꯥꯎꯅ ꯐꯛ ꯑꯗꯨ ꯊꯥꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯍꯩ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎ, ꯅꯍꯥꯟꯒꯤ ꯁꯛꯍꯦꯟꯕ ꯇꯝꯕꯗꯣ ꯅꯍꯥꯟꯗꯒꯤ ꯎꯈꯤꯗ꯭ꯔꯦ, ꯍꯥꯟꯅꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟꯒꯤ ꯑꯉꯝꯕꯕꯨ ꯁꯣꯛꯍꯜꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯍꯦꯟꯖꯨ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯅꯤ, ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯒ ꯈꯪꯉꯝꯃꯗꯤ ꯐꯒꯗꯕꯅꯤ꯫ ꯂꯩꯍꯥꯎꯅ, ꯃꯥꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯦꯡꯅꯖꯅꯤꯡꯕꯅꯤ, ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ, ꯑꯗꯨꯕꯨ ꯇꯟꯖꯥ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒꯤꯕꯨ ꯍꯌꯦꯡ ꯀꯣꯛ ꯊꯤꯔ ꯂꯣꯏꯔꯦ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ, ꯅꯁꯥ ꯋꯥꯅꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯂꯩ ꯉꯁꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯩꯍꯥꯎꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯂꯩꯍꯥꯎ, ꯅꯪꯕꯨ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥꯕꯨ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯌꯥꯒꯗ꯭ꯔꯣ? ꯈꯪꯗꯦꯅꯦꯍꯦ ꯏꯃꯥꯁꯦ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯟꯕꯒꯨꯝ ꯇꯧ꯫ ꯏꯃꯥꯒꯤ ꯃꯪꯂꯥꯟꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ, ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯕꯒ꯫ ꯏꯃꯥꯗꯤ ꯅꯪꯁꯦ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯃꯥꯟꯅꯕꯤꯁꯤꯡ ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯅ ꯅꯪꯕꯨ ꯊꯣꯛꯂꯨꯔꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯊꯣꯛꯎꯔꯣ꯫ ꯅꯣꯡꯁꯨ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ, ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ, ꯊꯣꯛꯎꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅ ꯃꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗꯅꯤ꯫ ꯉꯁꯤꯁꯨ ꯄꯨꯔꯦꯜ ꯉꯝꯕ ꯍꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯑꯉꯝꯕ, ꯅꯣꯡꯁꯤ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ, ꯅꯣꯡ ꯆꯣꯠꯇ꯭ꯔꯤꯉꯩꯗ ꯊꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯍꯧꯔꯁꯤ ꯑꯉꯝꯕ꯫ ꯊꯧꯕꯅ ꯑꯃꯨꯛ, ꯑꯉꯝꯕ,
ꯑꯩꯈꯣꯏꯅ ꯂꯩꯍꯥꯎ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯤ, ꯊꯥ ꯑꯃꯗꯤ ꯁꯨꯔꯛꯂꯤ, ꯀꯥꯟꯅꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯑꯉꯝꯕ꯫ ꯄꯨꯔꯦꯜ ꯉꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯝꯕ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯗꯅꯁꯨ ꯅꯣꯡ ꯑꯗꯨ ꯆꯨꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯍꯣꯏꯁꯨ ꯅꯣꯡꯅ ꯆꯣꯠꯂꯅꯤ ꯍꯥꯏꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯊꯤꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯉꯝꯕ ꯍꯣꯏꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯧꯕꯅ ꯎꯔꯨꯔꯦ ꯂꯩꯍꯥꯎꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯏꯆꯣꯠ ꯆꯣꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨ꯫ ꯑꯉꯝꯕ, ꯌꯦꯡꯉꯣ, ꯂꯩꯍꯥꯎ! ꯄꯨꯔꯦꯜ ꯉꯝꯕ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯌꯦꯡꯂꯛꯏ꯫ ꯂꯩꯍꯥꯎꯁꯨ ꯄꯨꯔꯦꯜ ꯉꯝꯕꯕꯨ ꯎꯔꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤꯅ, ꯑꯉꯝꯕ ꯍꯣꯏꯅꯤ꯫ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯍꯥꯏꯅꯔꯤꯉꯩꯗ ꯄꯨꯔꯦꯜ ꯉꯝꯕꯅ ꯂꯩꯍꯥꯎꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯍꯥꯎꯕꯨ ꯀꯟꯅꯅꯕ ꯋꯥꯅ ꯍꯣꯠꯅꯖꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅ ꯂꯩꯍꯥꯎꯕꯨ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯔꯦꯜ ꯉꯝꯕꯅ ꯂꯩꯍꯥꯎꯕꯨ ꯂꯣꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯅꯨꯄꯥ ꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯃꯁꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯂꯥꯎꯖꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯟꯖꯨꯁꯨ ꯂꯩꯍꯥꯎꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯍꯦꯟꯖꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯉꯝꯕ! ꯊꯧꯕꯅ, ꯑꯁ, ꯇꯥꯟ ꯀꯥꯏꯕꯁꯤ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯕꯅꯣ? ꯂꯩꯍꯥꯎꯁꯨ ꯍꯦꯟꯖꯨ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯨꯔꯦꯜ ꯉꯝꯕ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯌꯦꯠꯄ ꯄꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯨꯄꯤꯁꯦ, ꯑꯩꯒꯤ ꯈꯨꯠꯇ ꯊꯨꯅꯁꯤꯅꯣ, ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯑꯣ, ꯅꯪ ꯌꯦꯡꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯒꯗꯕꯗꯣ? ꯌꯦꯡꯉꯨ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯕꯨ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯆꯤꯡꯒꯦ ꯇꯧꯏ꯫ ꯂꯩꯍꯥꯎꯁꯨ ꯈꯪꯍꯧꯗꯅ ꯇꯨꯡ ꯈꯪꯍꯟꯍꯟꯗꯨꯅ ꯈꯣꯡꯐꯝ ꯑꯗꯨ ꯆꯥꯍꯧꯗꯗꯨꯅ ꯂꯣꯈꯥ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯉꯝꯕ ꯂꯣꯈꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯂꯩꯍꯥꯎ! ꯂꯩꯍꯥꯎ! ꯑꯁꯤ ꯍꯥꯏꯅ ꯈꯣꯟꯐꯝ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯦꯟꯖꯨꯁꯨ ꯂꯩꯍꯥꯎꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯣꯈꯥ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯉꯝꯕ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯤꯡꯂꯦꯟꯇꯕꯨ ꯁꯣꯟꯖꯗꯨꯅ ꯂꯩꯈꯤ꯫